ꯑꯩꯒꯤ ꯃꯤꯡ ꯔꯣꯃꯥꯔꯤꯌꯣ ꯈꯣꯏꯅꯥꯏꯖꯝ ꯑꯉꯥꯡꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯅꯤ ꯕꯕꯥꯒꯤ ꯃꯤꯡꯅ ꯔꯣꯃꯤ ꯈꯣꯏꯅꯥꯏꯖꯝ ꯃꯃꯥꯒꯤ ꯃꯤꯡꯅ ꯔꯣꯃꯥ ꯈꯣꯏꯅꯥꯏꯖꯝ ꯑꯩ ꯅꯨꯄꯤ 4 ꯁꯨꯔꯦ ꯆꯦꯟꯕ ꯑꯍꯥꯟꯕꯩ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯋꯥ ꯂꯣꯏꯁꯟꯅꯈ꯭ꯔꯦ ꯑꯍꯥꯟꯕꯩ ꯅꯨꯄꯤꯁꯦ ꯑꯩꯅ ꯔꯣꯁꯀ ꯆꯦꯜꯂꯛꯄꯗꯒꯤ ꯋꯥ ꯂꯣꯏꯁꯟꯅꯁꯦ ꯇꯧꯔꯛꯄꯗꯒꯤ ꯆꯦ ꯊꯥꯡꯒꯠꯂꯛꯄꯗꯒꯤ ꯂꯣꯏꯁꯟꯅꯔꯦ ꯑꯍꯥꯟꯕꯩ ꯂꯣꯏꯁꯟꯅꯕꯩꯁꯤꯗ ꯂꯨꯄꯥ 1,00,000 ꯄꯤꯔꯦ ꯑꯗꯨꯗꯩ ꯑꯩꯗꯣ ꯔꯣꯁꯇꯣ ꯀꯣꯏꯅ ꯔꯣꯁꯇꯣ ꯃꯧꯅꯤ ꯈꯣꯠꯄꯅꯤ ꯑꯗꯨꯅꯤ ꯑꯗꯥꯏꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯀꯜꯄꯅꯥ ꯏꯕꯥꯅꯤꯗꯣ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡ ꯇꯧꯔꯒ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯔꯣꯁꯀꯤ ꯋꯥ ꯂꯣꯏꯁꯟꯅꯕꯩ ꯔꯣꯁꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄꯗꯣ ꯃꯥꯒꯤꯗꯣ ꯑꯆꯨꯝꯕ ꯈꯔꯗꯤ ꯌꯥꯎꯋꯦ ꯑꯗꯣ ꯑꯔꯥꯟꯕ ꯈꯔꯁꯨ ꯌꯥꯎꯋꯦ ꯑꯗꯨꯗ ꯑꯩꯗꯣ ꯃꯌꯥꯝꯗ ꯐꯠꯇꯅꯕ ꯎꯗꯅꯕꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯅꯣꯡꯊꯤꯡ ꯈꯨꯝꯕꯒꯤ ꯄꯥꯔꯇꯤꯒ ꯇꯥꯟꯅꯔꯒ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯈꯤꯕꯅꯤ ꯑꯗꯨꯒ ꯔꯣꯁꯀꯤꯅ ꯋꯥ ꯂꯣꯏꯁꯟꯅꯕꯩ ꯃꯇꯝꯗ ꯂꯨꯄꯥ 35,000 ꯄꯤꯒꯦ ꯑꯗꯨꯒ ꯄꯥꯔꯇꯤꯒꯤꯅ 5,000,000 ꯍꯟꯗꯛꯀꯤ ꯇꯧꯔꯤ ꯑꯩꯁꯨ ꯌꯥꯝꯅ ꯁꯣꯏꯔꯨꯔꯦ ꯈꯣꯠꯂꯨꯔꯦ ꯑꯗꯣ ꯑꯩꯒꯤ ꯕꯦꯇꯤꯡꯗꯗꯤ ꯃꯌꯥꯝ ꯂꯩꯁꯦ ꯄꯥꯔꯇꯤꯁꯨ ꯄꯨꯂꯤꯁꯁꯨ DIG DSP OC SP ꯑꯃꯅ ꯑꯩꯈꯣꯏ ꯀꯀꯥ ꯍꯦꯅꯔꯤ ꯑꯗꯨꯒ ꯑꯃꯅ ꯃꯃꯤꯒꯤ ꯁ꯭ꯄꯣꯠ ꯑꯣꯏꯅ ꯂꯩꯕ ꯃꯥꯅ ꯔꯤꯡꯒꯣ ꯑꯗꯨꯒ ꯑꯃꯅ DIGꯗꯨꯅ ꯁꯔꯊꯤꯝ ꯑꯗꯩ ꯑꯇꯣꯞꯄ ꯒꯦꯅꯨ ꯑꯗꯒꯤꯗꯤ ꯄꯥꯔꯇꯤꯗꯅ UL ꯀꯩꯅꯣ ꯗꯥꯂꯥꯡꯖꯤꯡꯕꯣꯏ ꯗꯥ ꯔꯤꯆꯔꯠ ꯍꯣꯏ KCPꯒꯤ ꯅꯣꯡꯗ꯭ꯔꯤꯡ ꯈꯣꯝꯕꯒ ꯌꯦꯜꯂꯤꯒꯤꯅ ꯌꯥꯏꯃ ꯗꯥ ꯌꯣꯏꯍꯦꯝꯕ ꯑꯗꯨꯃꯥꯏ ꯃꯆꯥꯅꯨꯄꯥ ꯑꯩꯈꯣꯏ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯔꯒꯗꯤ ꯏꯁꯣꯔꯅ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛꯇꯣ ꯄꯤꯕ ꯃꯊꯪꯗ ꯑꯗꯨꯃꯥꯏꯅ ꯁꯣꯏꯈꯤꯕ ꯇꯥꯔꯒꯗꯤ ꯁꯥꯔ ꯍꯣꯏ ꯊꯦꯡꯅꯗꯨꯅ ꯁꯨꯃꯥꯏꯅ ꯆꯣꯡꯊꯣꯛꯈꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ